Hello viewers, everyone, welcome back to my channel. Hanmaktuda miyeng tabiriba amad tabigadoriba kwai kudimokpo Biswakarma loina pisa tawgi yaipa pawji pijari nuksijaraba subscribers sing amadi viewers sing kwai kudimakpo Biswakarma pujaga iroinana loinana khoi miti laining da haragana pisa taw irat thongniga mari lainana punamakpu yaipa pawji pijari habasi amukasu thamjage ngasigi live stream se kitang de thengre mayam daina haijaramadu timing si yadadana yumgi thabak khara leibana sumko aduna mayam dagi mayamna ngai khoran ngai biram kyamasu yawri khangjai message ta tengnajare okay hana message lae Roman Nepram kakang asidi aina hale okay hale welcome back to my channel Ronan yam nungaije for the notification the 15th viewers lere adubo light time to vidri light to birukuso ngaijari okay okay first lights kanano I toge Pakhomba Longjam okay thank you so much mo phaniam dore takelambam Kennedy kari topic no ngasidi sum Biswakarma pujaga as well as koigi pisataw ga mari lenana sum mayam ga sum wari batai sana se aduna tobune mai magi jaga jaga da puja tawba loinana ira thongni tawrbe singsi gi matang da sum mayam ga sum wari batai sum sana se aduga sum wahang so hangnaduna ngaktang pangkui kui da video tawsing asidi live se Hujik for the PK channel na sum thagasariba koigi kanosida blog singsida mayam thambining masum thambiro ngasi gi oinadi Bentitia hi okay hi duka mamangdai nusi thamjakiba community channel do adu zum khar subscribe to biro mayamna subscribers se at least adom de ai kana budi hoi mapung phana mayam thambirak pusing ju khara adom ayam thamjarake to bune channel da community ko channel do ko 1k subscribers se subscriber 1000 ji kidang tun yobu pam bai tare tam mapung phana bai tare aduna ne okay aduna mayang message senge sum asigi topic se didi mayam su thamaningba sum thambirak pu yagani ko kari kari toksige amadi channel ga mari lenana mayamna to haningba amadi kari kari to yabage kari kari topic thamaningba amadi sum aina semokku matam sida mayamna hena fajana bagi dong kari kari to yai habina singmu singsi mayam suggestion lojage tare ngasidi okay kano se stand dagi ta ki batare okay aduna mayamgi comment ngaige ko kano se stand si kino ne yade sibo yadre se phajin na kano de yawdre aduna angang tumkrabo takelamam Kennedy angang tumkre angang ani mo tumkre angang si mathang di khangana sum thage angang uhanaba mayam yam toina habira question wajede Laije entertainment happy Biswakarma puja sir okay same to you sir Laije entertainment lengbirak yam nungai jai YouTube channel ne ko mayam Laije entertainment mayam na subscribe to view si kogi agi colleague amagi koi sar amagi channel ne masida apung oina hojik lockdown siga mari lenena with sacrifice ka loinana angangsing damakta haidana tongan ba class marwan especially class 10 gi tongan subject ki class ka kaiga online class tawduna amadi nungai yam nungai raba entertainment gi oiba topic ke amasu dum mayamda khudol tamne ba dugum channel yam nungai channel ni Laije entertainment mayamna sum subscribe to view
ꯁꯨꯝ ꯑꯩꯒ ꯑꯩꯈꯣꯏ ꯑꯃꯠꯇꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯇꯈꯦꯜꯂꯝꯕꯝ ꯀꯦꯅꯦꯗꯤ ꯏꯅꯝꯃꯁꯨ ꯇꯨꯝꯈ꯭ꯔꯕꯣ ꯏꯅꯝꯃꯗꯤ ꯆꯥꯛ ꯆꯥꯕ ꯍꯧꯕ ꯅꯪꯗ꯭ꯔꯤ ꯃꯥ ꯊꯕꯛ ꯌꯥꯝ ꯀꯟꯅ ꯇꯧꯔꯤ ꯑꯣꯀꯦ ꯂꯥꯏꯖꯗꯦꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯥꯔ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯣꯀꯦ ꯏꯆꯥ ꯇꯣꯝꯕꯤ ꯅꯤꯉꯣꯝꯕꯝ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯀꯀꯥ ꯑꯩ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯆꯥꯔꯦ ꯂꯐꯨ ꯏꯔꯣꯟꯕ ꯍꯥꯏꯇꯥꯔꯦ ꯂꯐꯨ ꯏꯔꯣꯟꯕ ꯆꯥꯔꯦ ꯑꯣꯀꯦ ꯑꯩ ꯀꯩꯅꯣꯝꯇ ꯌꯦꯡꯖꯒꯦ ꯃꯌꯥꯝꯅ ꯑꯌꯥꯝꯕꯅ ꯉꯁꯤ ꯀꯩꯅꯣꯁꯦ ꯁꯨꯝ ꯑꯩꯒꯤ ꯆꯦꯟꯅꯦꯜꯁꯤꯗ ꯃꯌꯥꯝꯅ ꯇꯧꯍꯟꯅꯤꯡꯕ ꯍꯥꯞꯍꯟꯅꯤꯡꯕ ꯑꯃꯗꯤ ꯁꯨꯝ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯍꯟꯅꯤꯡꯕꯁꯤꯡꯗꯣ ꯁꯖꯦꯁꯟ ꯈꯤꯇꯪ ꯄꯥꯝꯖꯩ ꯍꯥꯏꯇꯥꯔꯦ ꯉꯁꯤꯗꯤ ꯇꯈꯦꯜꯂꯝꯕꯝ ꯀꯦꯅꯦꯗꯤ ꯃꯁꯛ ꯑꯃꯇꯪ ꯌꯦꯡꯖꯒꯦ ꯃꯥ ꯆꯪꯉꯛꯑꯒ ꯌꯦꯡꯍꯟꯖꯔꯒꯦꯀꯣ ꯆꯪꯉꯛꯑꯒ ꯆꯪꯉꯛꯑꯒ ꯌꯦꯡꯍꯟꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯄꯥꯟꯗ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯝ ꯈꯤꯇꯪ ꯂꯣꯏꯁꯤꯜꯂꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯅꯤ ꯆꯥꯛ ꯆꯥꯔꯤꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯍꯣꯔꯦꯟꯁꯨ ꯁꯨꯝ ꯂꯥꯏꯞꯁꯤ ꯍꯣꯔꯦꯟ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯗꯨꯝ ꯆꯪꯉꯛꯑꯅꯤ ꯑꯗꯨꯝ ꯎꯍꯟꯖꯒꯦ ꯅꯍꯥꯟꯁꯨ ꯑꯩ ꯎꯍꯟꯖꯕꯅꯦ ꯑꯗꯨꯅ ꯑꯩ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯥꯏꯖꯒꯦ ꯋꯥꯔꯧꯕꯤꯔꯣꯏꯀꯣ ꯁꯤꯗ ꯁꯤꯒꯤ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯆꯦꯟꯅꯦꯜꯁꯦ ꯃꯌꯥꯝ ꯎꯕꯤꯕ꯭ꯔꯣ ꯈꯤꯇꯪꯗꯤ ꯃꯝꯕ ꯍꯥꯏꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯤꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯃꯥꯡꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯇ ꯃꯤꯌꯥꯝꯅ ꯋꯥꯔꯤ ꯄꯔꯤꯡ ꯑꯃ ꯁꯤꯒꯤ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯍꯧꯗꯣꯛꯆꯗꯨꯅ ꯆꯦꯟꯅꯦꯜꯁꯦ ꯊꯝꯈꯤꯕ ꯑꯗꯨꯒꯤ ꯃꯈꯥ ꯁꯨꯝ ꯄꯤ ꯀꯦꯒꯤ ꯑꯅꯤꯁꯨꯕ ꯆꯦꯟꯅꯦꯜ ꯍꯥꯏꯇꯥꯔꯦꯀꯣ ꯃꯄꯨꯡ ꯑꯣꯏꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯣꯝ ꯀꯦꯗ ꯁꯟꯗꯣꯛꯄ ꯉꯝꯗꯕ ꯁꯤꯗ ꯁꯨꯝ ꯑꯩꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯅꯣꯡ ꯅꯤꯅꯤ ꯂꯦꯞꯄ ꯂꯩꯔꯤꯁꯤ ꯈꯤꯇꯪ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤ ꯈꯤꯇꯪ ꯌꯥꯝꯃꯀꯥꯟꯗ ꯍꯥꯏꯗꯤ ꯌꯦꯡꯅꯤꯡꯕ ꯈꯟꯕꯤꯔꯝꯕꯁꯤꯡꯗꯨ ꯁꯨꯝ ꯑꯗꯣꯝꯗ ꯊꯝꯃꯛꯀꯗꯣꯏꯅꯤꯅ ꯃꯤꯁꯤ ꯈꯤꯇꯪ ꯌꯥꯝꯍꯜꯂꯒ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯣꯄꯤꯛ ꯑꯃꯃꯝ ꯑꯗꯨꯁꯨ ꯊꯝꯖꯔꯛꯀꯦꯅ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯄꯤ ꯀꯦ ꯆꯦꯟꯅꯦꯜꯁꯤꯗꯅ ꯑꯌꯨꯛꯇ ꯊꯥꯒꯠꯂꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯆꯦꯟꯅꯦꯜꯁꯤꯗꯅ ꯅꯨꯡꯊꯤꯟ ꯑꯣꯔ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯁꯨꯃꯥꯏꯅ ꯑꯅꯤꯅꯤ ꯊꯥꯒꯠꯆꯒꯦꯅ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯒꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝꯗꯁꯨ ꯍꯦꯟꯅ ꯐꯨꯜꯐꯤꯜ ꯑꯣꯏꯒꯅꯤ ꯈꯟꯕꯤꯔꯛꯄ ꯇꯣꯄꯤꯛꯁꯤꯅ ꯌꯥꯝꯕꯅꯤꯅ ꯃꯄꯨꯡ ꯐꯥꯅ ꯁꯨꯝ ꯊꯝꯖꯕ ꯉꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯗꯣ ꯃꯌꯥꯝꯒꯤ ꯁꯖꯦꯁꯟꯅꯤꯀꯣ ꯑꯩꯅ ꯉꯥꯏꯖꯔꯤꯁꯦ ꯍꯧꯖꯤꯛꯁꯦ ꯀꯔꯤ ꯀꯔꯤ ꯆꯦꯟꯅꯦꯜꯁꯤꯅ ꯑꯗꯨꯃꯛ ꯇꯧꯕ ꯌꯥꯏ ꯑꯃꯗꯤ ꯁꯨꯝ ꯑꯩꯅ ꯇꯧꯔꯤꯕꯁꯤꯡꯗ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯃꯌꯥꯝꯒꯤ ꯁꯖꯦꯁꯟ ꯈꯧꯔꯥꯡꯅ ꯉꯥꯏꯖꯒꯦ ꯁꯖꯦꯁꯟꯁꯤ ꯄꯤꯕꯤꯔꯛꯄꯒꯤ ꯆꯥꯡꯁꯤ ꯈꯤꯇꯪ ꯋꯥꯠꯂꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯩꯅꯗꯤ ꯃꯌꯥꯝꯒꯤ ꯁꯖꯦꯁꯟꯁꯨ ꯌꯥꯝ ꯉꯥꯏꯖꯕꯅꯤ ꯇꯧꯕ ꯌꯥꯕꯁꯤ ꯀꯔꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯁꯨꯝ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯂꯩꯕ ꯗꯦꯟ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯛꯄꯁꯨ ꯌꯥꯝ ꯂꯩꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯛꯄ ꯑꯃꯗꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯍꯥꯏꯕꯤꯔꯛꯄ ꯃꯣꯏꯁꯤꯡꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯄꯨꯡ ꯑꯣꯏꯅ ꯉꯁꯤꯗꯤ ꯑꯩꯈꯣই ꯈꯨꯗꯣꯞꯀꯤ ꯃꯇꯥꯡꯗ ꯅꯨꯡꯒꯤ ꯃꯇꯥꯡꯗ ꯑꯩ ꯊꯝꯖꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯉꯔꯥꯡ ꯑꯃꯗꯤ ꯅꯍꯥꯟ ꯊꯥꯒꯠꯈꯤꯕ ꯇꯣꯄꯤꯛꯁꯤꯡꯁꯦ ꯉꯔꯥꯡ ꯑꯃꯗꯤ ꯅꯍꯥꯟ ꯊꯥꯒꯠꯈꯤꯕ ꯇꯣꯄꯤꯛꯁꯤꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯀꯥꯟꯅꯒꯅꯤ ꯑꯗꯨꯒ ꯃꯗꯨꯗꯁꯨ ꯗꯥꯎꯠ ꯂꯩꯗꯨꯅ ꯍꯪꯕꯤꯔꯛꯄ ꯀꯌꯥ ꯑꯃ ꯌꯥꯎꯋꯤ ꯑꯗꯨꯒ ꯃꯌꯦꯛ ꯁꯦꯡꯅꯗꯤ ꯑꯗꯨꯝ ꯑꯩ ꯊꯝꯖꯈ꯭ꯔꯕꯅꯦ ꯑꯗꯨꯅ ꯁꯨꯝ ꯃꯗꯨ ꯅꯨꯄꯤꯁꯤꯡꯗꯗꯤ ꯌꯥꯝ ꯌꯦꯡꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯇꯈꯦꯜꯂꯝꯕꯝ ꯀꯦꯅꯦꯗꯤ ꯉꯁꯤꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯕꯤꯒꯦ ꯀꯦꯅꯦꯗꯤ ꯂꯐꯨ ꯏꯔꯣꯟꯕ ꯆꯥꯔꯦ ꯉꯁꯤꯗꯤ ꯑꯣꯀꯦ ꯑꯗꯨꯅ ꯑꯩꯁꯨ ꯁꯦꯇꯥꯎ ꯑꯗꯒꯤ ꯕꯤꯁꯀꯔꯃ ꯄꯨꯖꯥ ꯅꯨꯃꯤꯗꯥꯡꯗ ꯄꯥꯡꯊꯣꯛꯆꯈ꯭ꯔꯦ ꯑꯗꯨꯒꯤ ꯐꯣꯇꯣꯗꯨꯅ ꯗꯤ ꯄꯤꯗ ꯁꯨꯝ ꯀꯥꯞꯆꯕ ꯀꯩꯅꯣꯗꯨꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯊꯝꯖꯔꯤꯁꯤ ꯋꯥꯜꯄꯦꯄꯔꯗ ꯗꯤ ꯄꯤꯗ ꯁꯨꯝ ꯃꯌꯥꯝꯅ ꯑꯩ ꯄꯥꯡꯊꯣꯛꯈꯤꯕꯗꯒꯤ ꯊꯕꯛ ꯆꯠꯂꯨꯔꯒ ꯑꯩ ꯊꯕꯛ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯄꯤꯕ ꯐꯥꯏꯇꯣ ꯂꯥꯏꯐꯀꯤ ꯍꯤꯗꯥꯛ ꯄꯤꯔꯨꯔꯒ ꯍꯜꯂꯛꯑꯒ ꯅꯨꯃꯤꯗꯥꯡꯗ ꯄꯨꯔꯥ ꯍꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯍꯜꯂꯛꯄꯗ ꯁꯨꯝ ꯂꯝꯕꯤꯗ ꯒꯥꯔꯤ ꯆꯥꯝꯃ ꯆꯪꯉꯤ ꯕꯖꯥꯔꯗꯅꯤ ꯑꯩꯈꯣꯏ ꯈꯥꯕꯈꯣꯡꯗ ꯒꯥꯔꯤ ꯆꯥꯝꯃ ꯆꯪꯕꯗ ꯅꯨꯃꯤꯠ ꯇꯥꯔꯦ ꯃꯈꯣꯏꯁꯨ ꯄꯨꯖꯥ ꯇꯧꯗꯣꯔꯦ ꯍꯥꯏꯗꯅ ꯒꯥꯔꯤꯁꯤ ꯆꯥꯝꯃꯔꯣꯏꯒꯦꯅ ꯍꯥꯏꯕꯗ ꯑꯩ ꯑꯣꯏꯔꯝꯕꯗꯒꯤ ꯄꯤ ꯀꯦ ꯆꯦꯟꯅꯦꯜꯒꯤ ꯃꯤꯗꯨꯅꯦꯅ ꯅꯪ ꯑꯣꯏꯔꯗꯤ ꯆꯥꯝꯒꯅꯦꯅ ꯒꯥꯔꯤ ꯆꯥꯝꯕꯤꯔꯛꯄ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯋꯥꯡꯖꯤꯡ ꯈꯥꯕꯈꯣꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯀꯩꯅꯣꯗꯣ ꯒꯥꯔꯤ ꯆꯥꯝꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅ ꯁꯨꯝ ꯊꯣꯛꯆꯔꯨꯕ ꯆꯠꯆꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨꯁꯨ ꯃꯁꯛ ꯈꯪꯕꯤꯕ ꯁꯨꯝ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯒꯤ ꯍꯣꯠꯅꯖꯔꯤꯕꯁꯤꯗ ꯃꯌꯥꯝꯅꯁꯨ ꯄꯦꯟꯕꯤꯕ ꯑꯁꯤꯒꯨꯝꯕ ꯂꯥꯛꯄꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯒꯤ ꯁꯨꯝ ꯑꯩꯒꯤ ꯑꯁꯣꯏꯕ ꯍꯥꯏꯕ ꯈꯣꯠꯄ ꯀꯌꯥꯁꯨ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ
ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩ ꯂꯝꯗꯅꯣ ngasi ꯒꯥꯔꯤ ꯆꯥꯝꯕꯗꯨꯒꯤꯔꯥ ꯁꯨꯔꯃꯅꯤ ꯊꯣꯉꯥꯝ ꯋꯥꯡꯖꯤꯡꯗꯅꯦ ꯑꯗꯨꯕꯨꯗꯤ ꯔꯥꯖꯤꯞ ꯁꯤꯡ ꯑꯣꯖꯥ ꯅꯤꯡꯊꯦꯝꯆꯥ ꯑꯥꯔ ꯀꯦꯁꯦ ꯌꯦꯛ ꯂꯩꯕ꯭ꯔꯥ ꯑꯥꯔ ꯀꯦꯁꯦ ꯑꯩꯈꯣꯏ ꯃꯤꯇꯩꯂꯣꯟꯒꯤ ꯑꯁꯦꯡꯕ ꯀꯩꯅꯣ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯁꯤ ꯍꯤꯟꯗꯤꯒꯤ ꯀꯩꯅꯣꯅꯦꯕꯀꯣ ꯍꯥꯏꯗꯤ ꯔꯥꯖ ꯀꯨꯃꯥꯔ ꯍꯥꯏꯁꯦ ꯑꯥꯔ ꯀꯦ ꯔꯥꯖ ꯃꯤ ꯃꯃꯤꯡꯗꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯀꯩꯅꯣꯗꯒꯤ ꯁꯨꯝ ꯊꯝꯃꯝꯕ ꯍꯥꯏꯇꯥꯔꯦ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯣꯏꯅꯗꯤ ꯂꯣꯟꯁꯨ ꯅꯠꯇꯕꯅꯤ ꯃꯁꯤ ꯌꯦꯛꯇ ꯁꯨꯝ ꯌꯥꯎꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯈꯣꯏꯁꯤ ꯑꯋꯥꯡꯕ ꯊꯥꯛꯇꯁꯨ ꯂꯩ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯩꯅꯣꯁꯦ ꯐꯖꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯈꯣꯏꯁꯤꯡꯁꯦ ꯌꯦꯛꯇꯗꯤ ꯌꯥꯎꯗꯕ ꯑꯗꯨꯅ ꯁꯨꯝ ꯃꯣꯏꯗꯗꯤ ꯌꯦꯛ ꯌꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯅꯤ ꯑꯃ ꯍꯦꯛ ꯂꯩꯔꯤꯕ ꯌꯨꯝꯅꯥꯛꯁꯤꯡꯁꯦ ꯂꯧꯅ ꯂꯩꯅꯕ ꯌꯥꯕꯒꯤ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯁꯨꯔꯃꯅꯤ ꯇꯣꯉꯥꯝ ꯀꯩ ꯂꯝꯗꯒꯤ ꯑꯣ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯥꯏꯕ ꯑꯣꯀꯦ ꯑꯩ ꯍꯩꯔꯣꯛꯇꯒꯤꯅꯦ ꯁꯨꯔꯃꯅꯤ ꯇꯣꯉꯥꯝ ꯍꯩꯔꯣꯛꯇꯒꯤꯅꯤ ꯑꯩ ꯉꯁꯥꯏ ꯄꯥꯕ ꯁꯣꯏꯔꯦ ꯋꯥꯔꯤ ꯑꯃ ꯂꯤꯔꯝꯕꯗꯨꯗ ꯑꯗꯣ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯝ ꯍꯪꯉꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕ ꯍꯥꯏꯇꯥꯔꯦ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯩ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯗꯣꯛꯆꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯕ꯭ꯔꯣ ꯉꯁꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯀꯦꯅꯦꯗꯤ ꯇꯈꯦꯜꯂꯝꯕꯝ ꯌꯥꯝ ꯁꯥꯎꯔꯕ ꯃꯥꯜꯂꯦ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯆꯦꯅꯦꯜꯗꯣ ꯃꯌꯥꯝꯅ ꯁꯨꯝ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯇꯣꯄꯤꯛꯁꯤꯡꯁꯨ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯁꯟꯗꯣꯛꯆꯔꯛꯀꯗꯕꯅꯤ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜꯁꯤꯁꯨ ꯃꯌꯥꯝꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯅꯤꯁꯤ ꯄꯥꯔꯀꯥꯟꯗ ꯑꯌꯨꯛ ꯑꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯁꯨꯝ ꯂꯦꯞꯄ ꯅꯥꯏꯗꯅ ꯑꯁ ꯑꯩ ꯁꯤꯟꯗꯣꯏꯁꯤ ꯀꯩꯅꯣ ꯇꯧꯔꯦ ꯂꯦꯞꯄ ꯅꯥꯏꯗꯅ ꯁꯨꯝ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄꯁꯤꯡꯗꯨ ꯊꯝꯖꯔꯛꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯊꯝꯖꯔꯤꯁꯤ ꯑꯗꯨꯅ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯣꯀꯦ ꯑꯣꯀꯦ ꯃꯌꯥꯝꯒꯤ ꯁꯖꯦꯁꯟ ꯉꯥꯏꯅ ꯉꯥꯏꯅ ꯀꯣꯏꯁꯟꯁꯨ ꯑꯃꯨꯛ ꯉꯥꯏꯖꯒꯦꯀꯣ ꯀꯣꯏꯁꯟ ꯌꯦꯡꯒꯦ ꯑꯣꯏꯅꯥꯝꯒ ꯃꯥꯏꯕꯝꯒꯒꯤ ꯑꯣꯏꯅꯥꯝꯒ ꯃꯥꯏꯕꯝꯒꯒꯤ ꯌꯦꯛ ꯑꯣꯏꯕ꯭ꯔꯣ ꯑꯣꯏꯅꯥꯝꯒ ꯃꯥꯏꯕꯝꯒ ꯍꯥꯏꯔꯛꯑꯁꯤ ꯑꯃꯨꯛꯇꯪ ꯏꯕꯤꯔꯣ ꯔꯣꯛꯀꯤ ꯃꯩꯇꯩ ꯃꯥꯏꯕꯝ ꯑꯣꯀꯦ ꯌꯦꯛ ꯊꯣꯛꯅꯕ꯭ꯔꯥ ꯍꯥꯏꯕ꯭ꯔꯥ ꯑꯝꯇꯪ ꯏꯕꯤꯔꯣ ꯁꯨꯔꯃꯅꯤ ꯊꯣꯡꯒ꯭ꯔꯥꯝ ꯗꯥꯗꯤ ꯅꯨꯄꯤꯗꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯂꯧꯒꯦ ꯑꯩ ꯍꯔꯥꯎꯔꯥꯎꯗꯒꯤ ꯂꯧꯏ ꯏꯆꯥꯇꯣꯝꯕꯤ ꯅꯤꯉꯣꯝꯕꯝ ꯀꯀꯥ ꯃꯪꯂꯥꯛꯅꯗꯅꯕ ꯄꯥꯝꯕꯩ ꯈꯔ ꯁꯨꯝ ꯑꯇꯩ ꯀꯩꯅꯣ ꯈꯔ ꯕ꯭ꯂꯣꯛ ꯁꯦꯝꯖꯕꯅꯦ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ ꯇꯈꯦꯜꯂꯝꯕꯝ ꯀꯩꯅꯣꯗꯤ ꯁꯥꯎꯗꯦꯗ ꯍꯌꯦꯡ ꯁꯣꯏꯅ ꯎꯍꯟꯕꯤꯔꯛꯑꯣ ꯑꯣꯀꯦ ꯑꯣꯀꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒꯗꯤ ꯁꯨꯝ ꯎꯍꯟꯖꯔꯛꯀꯦ ꯁꯣꯝꯅ ꯊꯕꯛ ꯌꯥꯝ ꯀꯟꯅ ꯇꯧꯕꯗꯨꯒꯤ ꯁꯨꯝ ꯑꯩꯅ ꯁꯣꯝꯗ ꯃꯥꯒꯤꯁꯨ ꯊꯕꯛꯇꯨ ꯂꯣꯏꯁꯤꯜꯂꯒꯗꯤ ꯁꯨꯝ ꯆꯪꯖꯔꯛꯀꯗꯧ ꯂꯩꯔꯕꯅꯤ ꯀꯥ ꯃꯅꯨꯡꯗꯅꯦ ꯑꯩꯅ ꯂꯩꯔꯤꯁꯦ ꯑꯗꯨꯅꯅꯦ ꯑꯦꯅꯤꯋꯦ ꯁꯨꯝ ꯊꯕꯛ ꯂꯩꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣꯗꯤ ꯀꯦꯅꯦꯗꯤ ꯍꯥꯏꯅꯕꯨꯗꯤ ꯃꯤꯡ ꯏꯕꯤ ꯑꯗꯨꯒ ꯁꯨꯝ ꯏꯅꯝ ꯍꯥꯏꯔꯛꯄꯅꯤ ꯅꯨꯄꯤꯁꯨ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯑꯣꯏꯕ ꯍꯥꯡꯗꯣꯛꯆꯔꯤꯕ ꯑꯩꯈꯣꯏ ꯋꯥꯆꯞ ꯒ꯭ꯔꯨꯞꯇ ꯁꯨꯝ ꯃꯌꯥꯝꯅ ꯌꯥꯎꯕꯤꯅꯤꯡꯕ ꯂꯩꯔꯁꯨ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯄꯤ ꯀꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯒ꯭ꯔꯨꯞ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯌꯨꯇꯨꯞꯇ ꯊꯥꯒꯠꯄ ꯌꯥꯗꯕ ꯁꯨꯝ ꯏ ꯄꯥꯎꯒꯨꯝꯕ ꯈꯔ ꯂꯩ ꯃꯣꯏꯁꯤꯡꯗꯨ ꯁꯨꯝ ꯑꯩꯈꯣꯏ ꯁꯣꯝꯗ ꯗꯦꯟ ꯑꯗꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯏ ꯄꯥꯎꯁꯤꯡꯁꯨ ꯈꯪꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯁꯨꯝ ꯊꯝꯖꯕ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃꯁꯨ ꯂꯩꯖꯩ ꯄꯂꯦꯟ ꯆꯣꯡꯊꯥꯝꯕ꯭ꯔꯣ ꯆꯤꯡꯊꯥꯝꯒ ꯁꯒꯣꯜꯁꯦꯝꯒ ꯀꯩꯁꯨ ꯊꯣꯛꯅꯗꯕ꯭ꯔꯣ ꯆꯤꯡꯊꯥꯝꯒ ꯁꯒꯣꯜꯁꯦꯝꯒ ꯍꯧꯖꯤꯛ ꯑꯩ ꯍꯥꯡꯗꯣꯛ ꯂꯩꯔꯒꯗꯤ ꯃꯦꯁꯦꯖ ꯃꯌꯥꯝꯁꯤ ꯃꯊꯪ ꯃꯊꯪ ꯂꯩꯔꯅꯦꯕꯀꯣ ꯑꯩꯁꯨ ꯂꯣꯏꯅ ꯕꯥꯏꯍꯥꯠ ꯇꯧꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯋꯥꯆꯞꯇ ꯂꯥꯛꯄꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯑꯗꯨꯒ ꯁꯨꯝ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯄꯤꯖꯔꯛꯀꯦ ꯑꯩꯒꯤ ꯅꯝꯕꯔꯗ ꯁꯨꯝ ꯋꯥꯆꯞꯇ ꯂꯥꯛꯄꯤꯔꯣ ꯋꯥꯍꯪꯗꯣꯀꯣ ꯑꯩ ꯌꯥꯎꯒꯦꯗ ꯑꯩ ꯌꯥꯎꯒꯦ ꯍꯥꯏꯁꯤ ꯀꯩ ꯍꯥꯏꯅꯣ ꯁꯨꯔꯃꯅꯤꯇꯪ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯔꯛꯑꯣ ꯊꯥꯗꯣꯏ ꯍꯩꯅꯤꯡ ꯁꯨꯡꯐꯝ ꯇꯥꯃꯣ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯑꯩ ꯏꯔꯣꯝꯕ ꯆꯥꯖꯔꯦ ꯇꯈꯦꯜꯂꯝꯕꯝ ꯀꯩꯅꯗꯤ ꯅꯨꯄꯤꯅ
ꯅꯨꯄꯤꯅ ꯄꯥꯏꯕꯅꯦ ꯑꯣꯀꯦ ꯉꯁꯥꯏ ꯏꯅꯝꯃ ꯍꯥꯏꯔꯝꯕꯗꯨꯒꯤꯅꯦ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯑꯣꯀꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯋꯥꯍꯪ ꯁꯨꯝ ꯍꯪꯕꯤꯔꯛꯑꯣ ꯌꯥꯔꯦ ꯑꯗꯨꯒ ꯍꯪꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯆꯦꯅꯦꯜ ꯑꯃ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯆꯦꯅꯦꯜꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯈꯔ ꯇꯧꯕꯤꯔꯣ ꯁꯨꯝ ꯃꯌꯥꯝꯒꯤ ꯍꯧꯖꯤꯛꯐꯥꯎꯗ ꯁꯨꯝ ꯈꯔꯁꯨ ꯇꯧꯕꯤꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯀꯣ ꯑꯕꯣꯊꯦ ꯅꯤꯉꯣꯝꯕꯝ ꯇꯥꯃꯣꯒꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯔꯤꯝ ꯍꯧꯗ꯭ꯔꯤꯗꯣ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯕ ꯌꯧꯗ꯭ꯔꯤꯕꯅꯦ ꯑꯣꯀꯦ ꯑꯣꯏꯅꯥꯝ ꯕꯤꯀꯥꯁ ꯀꯀꯥ ꯃꯪ ꯐꯠꯇꯕ ꯃꯪꯕ ꯐꯅꯕ ꯄꯥꯝꯕꯩꯒ ꯂꯩꯕ꯭ꯔꯣ ꯑꯩ ꯕ꯭ꯂꯣꯛ ꯁꯦꯝꯖꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯣ ꯐꯠꯇꯕ ꯃꯪꯗꯒꯤ ꯈꯔ ꯊꯩꯗꯣꯛꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯔ ꯀꯩꯅꯣꯝꯗꯤ ꯑꯩ ꯁꯦꯝꯈꯤꯕꯅꯦ ꯑꯝꯇꯪ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯑꯗꯨ ꯍꯦꯟꯅ ꯚꯥꯞ ꯇꯥꯗ꯭ꯔꯒꯁꯨ ꯋꯥꯠꯂꯒꯁꯨ ꯁꯨꯝ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯑꯗꯨ ꯑꯗꯨꯝ ꯈꯟꯅꯁꯦ ꯀꯣ ꯑꯣꯀꯦ ꯑꯣꯀꯦ ꯁꯨꯝ ꯋꯥꯆꯞꯇ ꯑꯩꯁꯨ ꯌꯥꯎꯒꯦ ꯍꯥꯏꯕ ꯑꯣꯀꯦ ꯑꯩꯒꯤ ꯅꯝꯕꯔꯗ ꯁꯨꯔꯃꯅꯤ ꯀꯩꯅꯣ ꯇꯧꯕꯤꯔꯛꯑꯣ ꯁꯨꯝ ꯃꯦꯁꯦꯖ ꯑꯃ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯁꯨꯝ ꯑꯦꯗ ꯇꯧꯖꯔꯛꯀꯦ ꯁꯨꯝ ꯄꯤ ꯀꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯒ꯭ꯔꯨꯞꯀꯤ ꯋꯥꯆꯞ ꯒ꯭ꯔꯨꯞꯇ ꯁꯨꯝ ꯑꯩ ꯑꯦꯗ ꯇꯧꯖꯔꯛꯀꯦꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯒ ꯂꯩꯕꯒꯦ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯗꯦꯟ ꯑꯗꯨꯒ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕ ꯑꯃꯁꯨ ꯂꯩ ꯋꯥꯆꯞꯇ ꯀꯃꯥꯏ ꯆꯪꯉꯛꯇꯣꯏꯅꯣ ꯑꯩꯒꯤ ꯅꯝꯕꯔ ꯂꯩꯕꯤꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯣꯀꯦ ꯑꯩ ꯅꯝꯕꯔ ꯍꯥꯏꯖꯔꯛꯀꯦ ꯁꯨꯔꯃꯅꯤ ꯊꯣꯡꯒ꯭ꯔꯥꯝ ꯑꯃꯗꯤ ꯄꯂꯦꯟ ꯆꯤꯡꯊꯥꯝ ꯑꯩ ꯅꯝꯕꯔ ꯍꯥꯏꯖꯔꯛꯀꯦ ꯏꯕꯤꯌꯣ ꯃꯌꯥꯝ 700-59-833-96 ꯅꯝꯕꯔ ꯑꯃꯨꯛꯀ 700-59-833-96 ꯑꯣꯀꯦ ꯃꯁꯤ ꯑꯩꯒꯤ ꯅꯝꯕꯔꯅꯦ ꯋꯥꯆꯞ ꯍꯥꯡꯕꯅꯦ ꯃꯗꯨꯗ ꯁꯨꯝ ꯃꯌꯥꯝ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤꯀꯣ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝ ꯍꯥꯏꯖꯒꯦ ꯑꯣꯀꯦ ꯁꯤꯃ ꯃꯊꯪ ꯍꯥꯏꯔꯒꯦ ꯃꯊꯪꯗꯗꯤ ꯑꯩ ꯐꯣꯟ ꯅꯝꯕꯔ ꯑꯃ ꯄꯤꯔꯒ ꯂꯥꯏꯚ ꯑꯣꯏꯅ ꯁꯨꯝ ꯃꯌꯥꯝꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯃꯦꯁꯦꯖ ꯂꯥꯛꯍꯜꯂꯀꯥꯟꯗ ꯁꯨꯝ ꯑꯩꯅ ꯍꯟꯖꯤꯟꯅꯕ ꯄꯣꯠ ꯑꯃ ꯑꯗꯨꯃꯥꯏꯅ ꯁꯤꯟꯖꯒꯦ ꯍꯥꯏꯇꯥꯔꯦ ꯃꯊꯪꯒꯤꯗꯤ ꯗꯦꯟ ꯑꯗꯨꯒ बेटा दिल चोरी दिल बेचारा दिल भरो ये सारे लव सॉन्ग डाल देना इसमें प्लीज अब आपके फोन में है ये सॉन्ग्स है मतलब ऐप है स्पॉटिफाई डाउनलोड करो सर्च फॉर रोमांस और आती सॉन्ग्स की प्लेलिस्ट इतने सारे लव सॉन्ग्स अब मनेगा ना वैलेंटाइंस डे ओके ODB Gaming Omesh okay welcome back to my channel bro kari mathel sarge ai irma chajare ngsaidagi aina ngaijeri mayamgi suggestion duni ko mayamgi suggestion kari kari leiri habdu ai ngaijeri ne mayamgi suggestion se sum channel sina in tawjakhiba amadi mapung oina okay angom lakhibai welcome back to my channel thanks okay aduna suggestion khap pibiro haitare ngasidi channel sina tawbi aba adagi hena fajanaba amadi kari kari tawbi ai habni chingmusingsi sum suggestion khara pibiragadi am nuaijane haitare aduna mayam suggestion ka pamje ronen nepram aigi comment se थोलक तब्रो कका की फोन दा होजिक की मेसेज सिकक थोरे कमेंट सिका अदुगा ngisai ahan bagi ngasi की फर्स्ट कमेंट am लाखिबदो अदुगा होजिक अइना पाजरी दुगा सिकक लाय अते एमते लाक्ते तारे अदो सुम थाबिरो येंगसे रोने नेप्रम अमका थाबिरो येंगसिको दिरिसत पानामीबा ओके ngarang amadi nahan thagat sakhiba
ꯑꯗꯨ ꯑꯌꯥꯝꯕꯅ ꯌꯦꯡꯕꯤꯔꯝꯃꯒꯅꯦꯅ ꯈꯟꯖꯩ ꯃꯗꯨ ꯌꯥꯝ ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯒꯅꯤꯅ ꯈꯟꯖꯩ ꯅꯨꯄꯤ ꯑꯣꯏꯅꯗꯤꯀꯣ ꯄꯔꯤ ꯇꯣꯝꯕ ꯋꯥꯍꯦꯡꯕꯝ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯑꯩ ꯏꯔꯣꯝꯕ ꯆꯥꯖꯔꯦ ꯄꯔꯤ ꯇꯣꯝꯕ ꯑꯗꯒꯤ ꯉꯁꯤ ꯊꯥꯒꯠꯆꯈꯤꯕꯗꯨꯁꯨ ꯈꯔꯁꯨ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯔꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯔꯤ ꯍꯥꯏꯇꯥꯔꯦ ꯅꯨꯡꯇꯤꯒꯤ ꯕ꯭ꯂꯣꯛ ꯑꯃꯃꯝꯗꯤ ꯊꯥꯒꯠꯆꯅꯕ ꯍꯣꯠꯅꯖꯕ ꯑꯗꯨ ꯌꯨꯝꯒꯤ ꯑꯆꯤꯟꯕ ꯊꯕꯛꯁꯨ ꯌꯥꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯥꯔ ꯀꯦ ꯌꯥꯏꯈꯣꯝꯕ ꯂꯥꯏ ꯑꯅꯤꯃꯛ ꯃꯃꯤꯡ ꯄꯜꯂ ꯈꯨꯔꯨꯝꯂꯤꯡ ꯉꯁꯤꯁꯦ ꯌꯥꯏꯀꯣ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯏꯈꯣꯝꯕ ꯑꯗꯨꯃꯛ ꯇꯧꯒꯗꯕꯅꯦ ꯑꯃꯁꯨ ꯏꯁꯣꯔꯅꯦ ꯑꯃꯁꯨ ꯂꯥꯏꯀꯣ ꯑꯗꯨꯅ ꯂꯣꯏꯅ ꯈꯨꯔꯨꯝꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯣꯀꯦ ꯑꯗꯨꯅ ꯂꯥꯏꯐꯁꯤ ꯌꯥꯝꯅꯗꯤ ꯀꯨꯏꯔꯒꯨꯝꯁꯦ ꯄꯨꯡꯈꯥꯏꯃꯨꯛꯇꯅꯦ ꯑꯩꯅ ꯇꯧꯗꯣꯏꯁꯤꯀꯣ ꯈꯔ ꯉꯟꯅ ꯁꯨꯝ ꯃꯇꯨꯡꯗ ꯇꯧꯁꯦ ꯇꯥꯔꯦ ꯃꯌꯥꯝ ꯅꯪꯒꯤ ꯏꯆꯥ ꯑꯅꯤ ꯌꯦꯡꯍꯟꯅꯤꯡꯉꯤꯗꯨꯁꯨ ꯈꯔ ꯉꯟꯅ ꯇꯧꯔꯒꯗꯤ ꯑꯉꯥꯡꯁꯤꯡ ꯇꯨꯝꯗ꯭ꯔꯤꯉꯩꯗ ꯁꯨꯝ ꯃꯌꯥꯝ ꯌꯦꯡꯍꯟꯖꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯆꯦꯟꯅꯦꯜꯁꯤ ꯁꯨꯝ ꯈꯔ ꯅꯨꯡꯁꯤꯕꯤꯌꯨ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯆꯦꯟꯅꯦꯜ ꯑꯅꯤꯃꯛ ꯁꯤꯁꯨ ꯁꯨꯝ ꯊꯝꯖꯒꯦ ꯁꯤꯗꯁꯨ ꯈ꯭ꯋꯥꯏ ꯇꯉꯥꯏꯐꯗꯕ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯀꯃꯦꯟ ꯄꯥꯔꯛꯑꯣ ꯄꯨꯁꯀꯤꯟ ꯕ꯭ꯔꯣ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯁꯦꯝꯕꯤꯔꯛꯑꯣ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯝꯇꯪ ꯇꯥꯕꯤꯌꯨ ꯃꯌꯥꯝ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯍꯥꯡꯗꯣꯛꯆꯔꯤ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯀꯧꯕ ꯆꯦꯅꯦꯜ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛ ꯍꯥꯡꯗꯣꯛꯆꯔꯤ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤ ꯄꯤके ꯆꯦꯅꯦꯜꯒꯤ ꯑꯅꯤꯁꯨꯕ ꯆꯦꯅꯦꯜ ꯑꯣꯏꯅ ꯍꯥꯡꯗꯣꯛꯆꯔꯒ ꯃꯤꯌꯥꯝꯅ ꯈꯟꯕꯤꯔꯛꯄ ꯇꯣꯄꯤꯛ ꯀꯌꯥ ꯄꯤके ꯆꯦꯅꯦꯜꯗ ꯁꯟꯗꯣꯛꯆꯕ ꯉꯝꯖꯗꯕ ꯀꯌꯥ ꯑꯗꯨ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯟꯗꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯖꯔꯦ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤ ꯍꯥꯡꯗꯣꯛꯆꯔꯕꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯋꯥꯔꯤ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯟꯗꯣꯛꯄ ꯍꯧꯖꯔꯕꯅꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯍꯥꯏꯔꯤꯕ ꯄꯤके ꯆꯦꯅꯦꯜꯒꯤ ꯑꯅꯤꯁꯨꯕ ꯆꯦꯅꯦꯜ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯍꯥꯏꯕꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯑꯁꯇꯜ 85 ꯂꯥꯏꯁ꯭ꯔꯝ ꯃꯦꯁꯦꯖ ꯇꯧꯕꯤꯈ꯭ꯔꯦ ꯄꯨꯁꯀꯤꯜ ꯄꯨꯈ꯭ꯔꯝꯕꯝꯁꯨ ꯃꯦꯁꯦꯖ ꯀꯃꯦꯟ ꯄꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯤ ꯄꯥꯖꯒꯦ ꯊꯥꯕꯤꯔꯛꯑꯣ ꯑꯗꯒꯤ ꯉꯁꯤꯗꯤ ꯂꯥꯏꯐꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯟꯗꯦꯀꯣ ꯑꯩꯁꯨ ꯊꯕꯛꯁꯨ ꯁꯨꯝ ꯆꯠꯂꯨꯕ ꯑꯗꯨꯒ ꯁꯨꯝ ꯉꯁꯥꯏ ꯑꯩꯅ ꯄꯣꯁꯇ ꯊꯥꯒꯠꯆꯈꯤꯕꯗꯣ ꯉꯁꯤꯗꯤ ꯂꯥꯏꯚ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯔꯣꯅꯦꯟ ꯑꯦꯄ꯭ꯔꯝ ꯀꯀꯥ ꯅꯍꯥꯟ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯎꯟꯁꯥꯒꯤ ꯂꯥꯏꯅꯥ ꯃꯈꯜ ꯑꯃꯗꯤ ꯃꯁꯤꯒꯤ ꯂꯥꯏꯌꯦꯡ ꯍꯥꯏꯕ ꯑꯃ ꯁꯦꯝꯃꯒ ꯊꯥꯒꯠꯄꯤꯔꯛꯎꯕ ꯑꯣꯀꯦ ꯔꯣꯅꯦꯟ ꯑꯩ ꯀꯣꯠ ꯇꯧꯁꯤꯟꯖꯔꯕꯅꯤꯀꯣ ꯁꯣꯏꯗꯅ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛ ꯌꯥꯎꯕ ꯀꯩꯅꯣꯗꯣ ꯁꯣꯝꯗ ꯑꯃꯨꯛ ꯋꯥꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯍꯥꯏꯕꯨꯗꯤ ꯍꯥꯏꯈ꯭ꯔꯕꯅꯦ ꯂꯥꯏꯔꯤꯛꯇꯨ ꯄꯨꯕꯤꯔꯛꯂꯣ ꯁꯣꯝꯗ ꯑꯩ ꯗꯔꯀꯥꯔ ꯂꯩꯔꯦꯅꯗꯤ ꯍꯥꯏꯈꯤꯕꯅꯦ ꯑꯗꯣ ꯃꯥ ꯍꯦꯛ ꯄꯨꯔꯛꯄꯒ ꯁꯣꯏꯗꯅ ꯑꯇꯩ ꯃꯌꯥꯝꯗꯤ ꯀꯥꯟꯅꯆꯔꯒ ꯁꯨꯝ ꯁꯣꯏꯅ ꯁꯦꯝꯃꯛꯀꯦꯀꯣ ꯑꯣꯟ ꯕꯤꯠꯁ ꯑꯦꯟ ꯒꯦꯃꯤꯡ ꯎꯃꯦꯁ ꯕ꯭ꯔꯣꯒꯤ ꯆꯦꯅꯦꯜꯗꯤ ꯅꯨꯡꯉꯥꯏꯗ ꯔꯦꯁꯄꯣꯟꯁ ꯐꯖꯅ ꯄꯤꯕꯁꯦ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯨꯝ ꯃꯌꯥꯝꯒꯤ ꯉꯝꯅꯕ ꯍꯥꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯔ ꯁꯨꯝ ꯍꯣꯠꯅꯖꯕꯅꯦꯀꯣ ꯑꯗꯨꯅ ꯁꯨꯝ ꯃꯌꯥꯝꯒ ꯑꯩꯒ ꯀꯣꯑꯣꯄꯔꯦꯁꯟ ꯂꯩꯅꯕ ꯂꯤꯡ ꯁꯝꯅꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯛꯅꯅꯦ ꯉꯁꯤ ꯁꯨꯝ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯕꯤꯁꯀꯔꯃꯒꯤ ꯑꯩ ꯊꯕꯛ ꯍꯜꯂꯛꯑꯒ ꯅꯨꯃꯤꯠ ꯇꯥꯔꯕ ꯑꯗꯨꯗ ꯑꯩꯒꯤ ꯒꯥꯔꯤꯁꯤ ꯆꯥꯝꯊꯣꯛꯅꯤꯡꯉꯕ ꯍꯥꯏꯇꯥꯔꯦ ꯋꯥꯁ ꯇꯧꯅꯤꯡꯕ ꯑꯗꯨꯗ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯆꯥꯝꯐꯝꯁꯤꯁꯨ ꯕꯤꯁꯀꯔꯃ ꯄꯨꯖꯥꯒꯤ ꯃꯈꯣꯏꯁꯨ ꯑꯦꯔꯦꯟꯖ ꯇꯧꯅ ꯂꯩꯔꯕ ꯑꯗꯨꯒ ꯒꯥꯔꯤ ꯆꯥꯝꯃꯔꯣꯏꯅ ꯍꯥꯏꯕꯗ ꯑꯩ ꯑꯣꯏꯔꯝꯕꯗꯒꯤ ꯑꯣ ꯄꯤꯀꯦꯒꯤ ꯏꯅꯥꯎꯗꯨ ꯑꯣꯏꯔꯦꯅ ꯄꯤꯀꯦꯒꯤ ꯑꯣꯖꯥꯗꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯁꯨꯝ ꯀꯩꯅꯣꯁꯤ ꯒꯥꯔꯤ ꯆꯥꯝꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯆꯤꯜꯂꯕꯁꯨ ꯆꯤꯟꯅ ꯊꯦꯡꯉꯣꯗꯨꯗ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯁꯤ ꯑꯩꯅ ꯑꯩꯁꯤ ꯃꯌꯥꯝꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯣꯠꯅꯕꯁꯤ ꯃꯌꯥꯝꯅꯗꯤ ꯈꯪꯕꯤꯔꯤꯕ ꯃꯥꯜꯂꯦ ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯤꯔꯤ ꯃꯥꯜꯂꯦꯅ ꯋꯥꯈꯜ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯔꯣꯅꯦꯟ ꯅꯦꯄ꯭ꯔꯝ ꯀꯥꯍꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯤꯅꯦ ꯅꯨꯄꯥ ꯑꯅꯤ ꯅꯨꯄꯤ ꯑꯅꯤꯅꯦ ꯑꯩꯒꯤ ꯏꯊꯛꯇ ꯏꯆꯦ ꯑꯃ ꯂꯩ ꯑꯗꯦꯟ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩ ꯂꯩꯔꯦ ꯑꯩꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯂꯩ ꯑꯗꯦꯟ ꯑꯇꯣꯝꯕꯗ ꯏꯆꯟꯅꯨꯄꯤ ꯑꯃ ꯂꯩ ꯂꯣꯏꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯔꯦ ꯑꯣꯀꯦ ꯃꯌꯥꯝꯒꯤ ꯑꯣꯀꯦ ꯔꯥꯖꯤꯞ ꯁꯤꯡ
ओजा आई कसारदगिने याम नुंगाई एडवाइस याम ताबसे थैंक यू आईगी कनोदा हजिक सब्सक्राइबर सिंगी मनुंगदा मदी मयामनसु लाक्पियो हाइदना याम तोइना हाइदन देरिने अदु हजिकति इरांग फत्तबनिना कोरोना लेबनिना कोरोना हेक लोइबगा आई कसारदा सिलचर को सिलचर कसारदा मैतै खुन जगह लेरिब मैतै ताबा मणिपुरी ताबा सिंगसिदा सोइदनम के चंगजरखिगेनी अदुगा आइना असुम कनोदा कोइगी सिलचर की जगह से लेरिबा मैतै सिंग कोइगी हजिक लोन की लैंग्वेज की मतंग कन चंगसिन लेबि होगा से लाग हथिंगना लागा मैम उनजर कांदा ब्लॉग से सेमगा खतंग अइना अंगम मतेंग खरा पाम जबाय तारे अदुगी दंगतो सोइ लाके हदना कंपलसरी इंगोंदा लेजरिबने अदुगा नुसिजरबा सब्सक्राइबर सिंग व्यूअर सिंग नसो तत्तना दंग लाकपियो हने याम कन हाइजब सिंग दो सोइदना के लाक्सगिनी हौजिति कोरोना सि कितंग नेमथारा कांदा को अदुगा सुम मैम उनर कांदा ब्लॉग से सेमिनसे Thank you, bro. We support channel. Thank you so much, Omesh Gaming Omesh. Yam najai puni thogat piba. Hayeng natra khang site ai koi ko ne sum memory oina so khara sum thamo ba tare ko sum aina si film sida. Thoina koi si kap sum wa khalak pa doge. Aduga sum kogi matam khara containment zone so leramba. Hojik sul leibu de do hojik na khara komtore. Na ki bi singdo negative oina लाख पुखर से याव ना तारे ब्रो मेसेज से उद्र माले पुस्किन पुक्रम बम अइंगोनी योखिलक दबगिने हुजिक योगरक पसे आई पाजरिसने को असुम थाबिरो येंगसे लाइव तोरिंगे से मेसेज से चप मानना मी अनियम थारक पगो मतम दे योखिलक दब खरा सुम यावे तारे मसे आई लाइव तो खुदिंग सुम तो ए सुमाइना ऐसी कमाई तो खंगद्रे तारे दुना सिमदी सुम हाइदुना सु यारो सुम तो यादुना मैम से मेसेज इरी कांदा अइना हाइनिंग मेसेज मखादा सुम संतबिरग इबीबा सिसु याम फैया तारे होजिकी मेसेज तुदा अइना इसाना हंगनिंगिबा मेसेज तु मखाताना इबिरमगदि थोलेंगे द पाप सुम यावगदमनिना दुई दंगते नेना हाइजे सिको अदुना खरा सुम सुमाइना थोपसि हे यावबियाने लाइव खुदिंगे आई खकिनदना मैम बाम तामिना सेवनेदा केएस प्रेमजित 1 2 3 केएस करी मथेल सरगे प्रेमजित आई कनो साजरे इरोम साजरे सिरी तपुरोम साजरे ओके दुगा तुंगले लेबा फोटो से चनिपा हन्ने चनिपा हन्नी फोटो ने सुमैना चिंथोगा थम्बा तारे अदुगा मथक्ता फोटो अम लेरमगनी सिदा फोटो अम लेरिसे सि आइगी वाइफ ने ओके मेसेज खेला है विद्यालक्ष्मी सबुंगबम सार से कई लमदगिनो आई हेरोक्तगिने विद्यालक्ष्मी सजित फिल्म तमो व्हाट्सएप तक मेसेज थाखिबने ग्रुप ते यौजगे हाइना यौहनबिरो तमो सोइदनबगी यौहनजरके अदुगा सजित फिल्म मिंग अमदंग हापिरो को मिंग हापा काना इन सेव तोरगा एड तोरकदम मरम ओरका तोपसु मेसेज खरा लामगनी अदुना इसा इसागे मिंग सुम नमतंग कमेंट दु सुम इबिरो हाइतारे मेसेज तो को केएस प्रेमजी 1 2 3 केएस ब्रो हरमदो माली ब्रो विश्वकर्मा की अहाव चाद्रो विश्वकर्मा अहाव चादेदा अखोई लाइगी नमित अहाव याम चाब यामोंदे लाइगी नमित नतबु कान चागदबने दुना अहाव जानरिसिदि इसागी सुम इरांग अमद सुम लाए तार हजिकानसिदि लाइगी पूजा तौरगा थक चाबगी तौदु यादि हाबी केनोम हेत लागपा अदुगुमदु कोइनो मु पामजुदा बाय तारे अदुना मरम ओरगा विश्वकर्मा ने हारगा लाइनि पूजा दे तौरगा अहावम थोंगनी अहावबो थोंगदी एकता खरा थक्साब तौनरानी लाव खोंग तौनरानी दुम खितंग ए पामजदा बाय तारे अदुनाने ब्रो हेरो कराई जगह दगिनो आई हेरो पार्ट 2 लाइमियम दगिने कुकी हेरो गेट म्यादगी ओल नत्रगा हेरो हाई स्कूल मनिंग दगी सुन हाइजगे प्रेमजिति के लमदगी ओबिरगे ओके जॉनसन तौना
kari pau leike haibasina haininglibasi kari oiba yai kari pau leike haibanebako hujik faugi oinadi kari pau leigadoina khangdri pau amta leite hatare kuya bamasu wai NP ngambam pakar sak insang sabirabo mayamba okay manau ai sak sajare insang su sajare saikhom boinau nungairiko bro okay nungaijari boinau welcome back to my channel sum thenga kanchida idi mayam chatnaragadra khanjabane adubu sum lakpibi yam nungaijai mayam ningthojam Git Kumar nungairi bro ja nungaijari Git Kumar ukibi yam kuire okay adune koigi WhatsApp group lejerise piki subscriber group adana sida mayam hujik faugi oina yam kaidana kem kaidana mayamna amaga I pau pithok pisin tongdana tori mayam jam nuaje hatare khelemba wankhem brosi kay lamdagi no ai heroktagi ne khelemba inthomjam Git Kumar kari mathen sabirage Git Kumar ai iromba sajare lapu iromba sajare asidi laigi na meaning koi lapu ironba sina fare adana dom doina khara takatle tare duga kogi Puskin Pukrambam bro WhatsApp number amta bibiro oi ai ngisai budi hijackramne amuk hijake 700 59 833 96 number amuk hige 700 59 833 96 Sigi WhatsApp number ne sidum mayam sidu so question hangiro su kai de matang sab kan sum ai reply pijarake okay come on comment Ronenepam kaka ngasigi numit irat thongni tobusigi matangda akhangba khara share tobiyo ngasigi matang sidi tasengna mamangai da torokpa tarik singduga hanaki saisi gidi ka khenab lere aduna maram orkanda kangbu khrana hayeng togodomne kangbu khrana ngasi togodomne haina ngasi ayama tongna khare tare Dhanachandra net site pele the coaching da sakchar jare khelemba wangkhem sumbro number j number du ibiro yenge duga ai haijarage chumi or la do so save to bi ori number do ai number do rongani ko Antunadi tamo ide hayeng oina tawjarage asajit film yai kesu kaide asajit hayeng tawbusu yai kesu kaide aikoi aiso hayeng ju tawbro kena kangpundi ngasi so hayeng so adi sorsi nuti kurumasu yai dana ngasi hayeng khaknate adu nuti gi kurumjai ba tawriba myam adugo mapung oina koi bisakram mahagade mapung oina khulai gumba ke gumba koina gari de gumba ekta kurumna ba gari de ori khulai de puthopi gadamni ko ngasi de idi even hojik mayam ga unariba sanariba even phone bu puthoga ai bisakram puja tawjai
ꯃꯆꯥꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯅꯥꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯤꯡꯁꯦ ꯄꯨꯊꯣꯛꯑꯀꯥꯟꯗ ꯄꯨꯖꯥꯁꯦ ꯇꯧꯖꯔꯤꯅꯦ ꯏꯌꯥꯝꯕꯒꯤ ꯀꯃꯦꯟ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯤꯔꯛꯑꯣ ꯖꯣꯟꯁꯟ ꯊꯧꯅꯥꯎꯖꯝ ꯃꯦꯁꯦꯖ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯅꯅꯦ ꯑꯣꯀꯦ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯂꯣꯏꯁꯤꯟꯅꯕ ꯑꯩ ꯇꯧꯖꯔꯒꯦ ꯃꯤꯅꯤꯠ ꯑꯃꯇꯪ ꯄꯨꯡꯁꯤꯡꯁꯨ ꯈꯤꯇꯪ ꯊꯦꯡꯉꯦ ꯇꯥꯔꯦ ꯍꯌꯦꯡ ꯑꯃꯨꯛ ꯈꯔ ꯉꯟꯅ ꯁꯨꯝ ꯇꯧꯃꯤꯟꯅꯁꯦ ꯂꯥꯏꯚꯁꯤꯀꯣ ꯀꯀꯥꯒꯤ ꯌꯨꯇꯨꯞ ꯆꯦꯅꯦꯜꯁꯦ ꯃꯇꯧ ꯀꯔꯝꯅ ꯍꯥꯡꯉꯛꯈꯤꯕꯒꯦ ꯑꯗꯨꯒꯤ ꯋꯥꯔꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃꯅꯦ ꯑꯩꯒꯤ ꯌꯨꯇꯨꯞ ꯆꯦꯅꯦꯜꯁꯤꯗꯤ ꯆꯨꯝꯅ ꯈꯛꯀꯤ ꯑꯩ ꯋꯥꯈꯜꯂꯣꯟ ꯑꯃꯗꯈꯛ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯒꯤ ꯂꯥꯏꯔꯤꯛ ꯈꯔ ꯁꯨꯝ ꯑꯩ ꯌꯥꯝ ꯇꯣꯏꯅ ꯄꯥꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯅ ꯊꯝꯕꯤꯔꯝꯕ ꯑꯁꯥꯖꯤꯠ ꯐꯤꯂꯝ ꯇꯥꯃꯣꯒꯤ ꯏꯆꯥꯅꯨꯄꯥ ꯇꯨꯝꯈ꯭ꯔꯕꯣ ꯇꯨꯝꯈ꯭ꯔꯦ ꯑꯣ ꯇꯤꯟ ꯍꯥꯏꯒꯦ ꯇꯧꯋꯦ ꯆꯥꯕ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯅ ꯑꯩ ꯆꯦꯅꯦꯜꯁꯦ ꯂꯥꯏꯔꯤꯛ ꯈꯔ ꯑꯔꯤꯕ ꯂꯥꯏꯔꯤꯛ ꯈꯔ ꯁꯨꯝ ꯄꯥꯖꯕ ꯀꯩ ꯈꯔ ꯇꯧꯖꯕꯗꯨꯗ ꯁꯨꯝ ꯏꯊꯟꯈꯛ ꯈꯪ ꯂꯩꯕꯁꯤ ꯃꯌꯥꯝꯁꯨ ꯈꯪꯍꯟꯅꯤꯡꯕ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯊꯧ ꯌꯥꯝ ꯁꯥꯟꯅꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕꯁꯤꯡꯁꯤ ꯈꯔ ꯁꯨꯝ ꯃꯌꯥꯝꯅ ꯈꯪꯍꯟꯅꯤꯡꯉꯀꯥꯟꯗ ꯁꯨꯝ ꯑꯩ ꯚꯤꯗꯤꯑꯣ ꯈꯔ ꯁꯦꯝꯃꯒ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗꯤ ꯍꯥꯟꯅꯁꯨ ꯈꯔ ꯁꯨꯝ ꯍꯩꯖꯩꯌꯦ ꯑꯗꯨꯅ ꯐꯣꯟꯗꯒꯤ ꯇꯧꯔ ꯁꯨꯝ ꯈꯔ ꯁꯦꯝꯃꯒ ꯊꯥꯒꯠꯆꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯨꯝ ꯋꯥꯈꯜꯂꯣꯟꯗꯁꯨ ꯃꯌꯥꯝꯒ ꯈꯔ ꯈꯪꯃꯤꯟꯅꯕ ꯋꯥꯈꯜꯂꯣꯟꯁꯤ ꯁꯨꯝ ꯄꯥꯝꯖꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯦꯅ ꯑꯩꯅ ꯊꯝꯖꯔꯤꯁꯦ ꯑꯗꯨꯗꯩ ꯍꯧꯗꯣꯛꯆꯈꯤꯕꯅꯤꯀꯣ ꯖꯣꯟꯁꯟ ꯊꯧꯅꯥꯎꯖꯝ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯔꯣ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯕ꯭ꯔꯣ ꯆꯦꯅꯦꯜ ꯀꯣꯄꯔ ꯁ꯭ꯋꯤꯡ ꯂꯝꯀꯥꯡ ꯔꯣꯅꯦꯟ ꯏꯐ꯭ꯔꯣꯟ ꯍꯣꯏ ꯍꯌꯦꯡ ꯊꯦꯡꯅꯔꯁꯦ ꯀꯀꯥꯒꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯑꯦꯕ꯭ꯔꯤꯋꯥꯟ ꯁꯨꯝ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤꯅꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤꯀꯣ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯕꯤꯒꯦ ꯍꯥꯏꯕꯤꯔꯛꯑꯣ ꯀꯦꯂꯦꯃꯣ ꯀꯦꯝ ꯕ꯭ꯔꯣ ꯆꯦꯅꯦꯜꯁꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯀꯥꯟꯅꯕ ꯄꯤ ꯕ꯭ꯔꯣꯕꯨ ꯊꯥꯒꯠꯆꯔꯤ ꯑꯣꯀꯦ ꯑꯩꯕꯨ ꯊꯥꯒꯠꯄꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯔꯨꯄꯦꯁ ꯀꯨꯃꯥꯔ ꯍꯦꯛ ꯂꯥꯛꯑꯒꯗꯤ ꯑꯩ ꯂꯣꯏꯔꯝꯗꯥꯏꯗ ꯍꯦꯛꯇ ꯑꯣꯏꯕ ꯔꯨꯄꯦꯁ ꯀꯨꯃꯥꯔ ꯒꯨꯗ ꯏꯚꯤꯅꯤꯡ ꯇꯥꯃꯣ ꯉꯁꯤ ꯌꯥꯏꯐꯔꯦ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯂꯥꯏꯅꯤꯡꯊꯧ ꯄꯤꯁꯥꯗꯥꯎꯒꯤ ꯋꯥꯔꯤ ꯁꯥꯕꯤꯔꯛꯎ ꯉꯁꯤꯗꯤ ꯂꯣꯏꯁꯤꯟꯖꯒꯦ ꯇꯧꯔꯦ ꯔꯨꯄꯦꯁ ꯀꯨꯃꯥꯔ ꯑꯩ ꯃꯌꯥꯝꯗ ꯉꯁꯥꯏ ꯍꯥꯏꯖꯔꯝꯃꯤꯕꯅꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯕꯛꯁꯨ ꯃꯊꯪ ꯃꯊꯪ ꯆꯠꯂꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯈꯤꯇꯪ ꯋꯥꯖꯔꯕ ꯅꯍꯥꯟꯁꯨ ꯔꯨꯄꯦꯁ ꯔꯥꯖꯀꯨꯃꯥꯔ ꯍꯦꯛ ꯂꯥꯛꯄꯒ ꯂꯣꯏꯁꯤꯟꯕ ꯇꯥꯏꯃꯤꯡ ꯍꯦꯛ ꯇꯥꯏ ꯉꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯊꯣꯛꯀꯗꯧꯔꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯄꯥꯟꯗꯁꯨ ꯒꯥꯔꯤ ꯏꯟꯁꯤꯟꯒꯗꯕ ꯈꯣꯠꯀꯗꯕ ꯈꯔ ꯁꯨꯝ ꯂꯩꯕ ꯑꯗꯒꯤ ꯊꯕꯛꯁꯤ ꯈꯤꯇꯪ ꯌꯥꯝꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯔꯒꯤ ꯆꯦꯅꯦꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯁꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯕ꯭ꯔꯣ ꯒꯨꯗ ꯅꯥꯏꯠ ꯃꯪ ꯐꯔꯁꯦ ꯑꯣꯀꯦ ꯂꯛꯁꯃꯤ ꯕꯤꯗ꯭ꯌꯥ ꯑꯁꯦꯝ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯁꯥꯖꯤꯠ ꯐꯤꯂꯝ ꯐꯔꯦ ꯇꯥꯃꯣ ꯑꯗꯨꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯑꯁꯥꯖꯤꯠ ꯐꯤꯂꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯐꯔꯦ ꯇꯥꯃꯣ ꯑꯗꯨꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯔꯨꯄꯦꯁ ꯔꯥꯖꯀꯨꯃꯥꯔ ꯂꯥꯛꯄꯁꯤꯅ ꯑꯩ ꯃꯤꯅꯤꯠ ꯑꯃꯇꯪ ꯑꯃꯨꯛ ꯊꯝꯖꯒꯦ ꯅꯍꯥꯟꯁꯨ ꯍꯦꯛ ꯂꯥꯛꯄꯒ ꯑꯩ ꯂꯣꯏꯁꯤꯟꯕ ꯇꯥꯏꯃꯤꯡ ꯍꯦꯛ ꯑꯣꯏꯈꯤꯕ ꯁꯨꯃꯥꯏꯅ ꯉꯁꯤ ꯑꯅꯤꯔꯛ ꯁꯨꯒꯗꯧꯔꯦ ꯑꯗꯨꯃꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯉꯁꯤꯃꯗꯤ ꯉꯥꯏꯍꯥꯛꯇꯪ ꯑꯩꯈꯣꯏ ꯏꯅꯥꯎ ꯔꯨꯄꯦꯁ ꯔꯥꯖꯀꯨꯃꯥꯔꯒꯤꯗꯃꯛ ꯉꯥꯏꯍꯥꯛꯇꯪ ꯂꯩꯖꯈꯤꯒꯦꯀꯣ आजा आजा ꯑꯣꯀꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯉꯁꯤꯒꯤꯗꯤ ꯊꯦꯡꯖꯤꯜꯂꯛꯑꯦ ꯄꯨꯡꯁꯤꯡꯁꯨ ꯌꯧꯔꯦ ꯄꯨꯡ 10 ꯍꯦꯜꯂꯦ ꯅꯣꯡꯃ ꯈꯔ ꯉꯟꯅ ꯑꯗꯨꯝ ꯃꯌꯥꯝꯒ ꯂꯥꯏꯚ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯪꯕ ꯌꯥꯕ ꯈꯪꯃꯤꯟꯅꯁꯤ ꯇꯥꯟꯅꯕ ꯌꯥꯕ ꯇꯥꯟꯅꯃꯤꯟꯅꯁꯤ ꯄꯤ ꯀꯦ ꯆꯦꯅꯦꯜꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯛꯀꯗꯕ
ꯅꯨꯡꯁꯤꯖꯔꯕ ꯂꯤꯗꯔꯁꯤꯡ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯖꯒꯦ ꯅꯝꯕꯔ ꯑꯃꯨꯛꯇ ꯌꯦꯡꯉꯣ ꯈꯦꯂꯦꯝꯕ ꯑꯩꯒꯤ ꯅꯝꯕꯔ ꯑꯗꯨꯔꯣ ꯑꯩ ꯅꯝꯕꯔ 7005983396 ꯑꯃꯨꯛ ꯍꯥꯏꯖꯒꯦ 7005983396 ꯃꯌꯥꯝ ꯁꯣꯝꯗ ꯑꯃꯨꯛ ꯌꯦꯡꯅꯔꯁꯤꯀꯣ ꯑꯗꯨꯃꯥꯏꯅ ꯒꯨꯗ ꯅꯥꯏꯠ ꯇꯥꯃꯣ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ एवरीवन ꯒꯨꯗ ꯅꯥꯏꯠ ꯃꯪ ꯐꯔꯣ ꯃꯤꯡ ꯇꯥꯕꯤꯔꯛꯀꯗꯕ ꯇꯥꯕꯤꯈꯤꯕ ꯍꯧꯖꯤꯛꯐꯥꯎꯗ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯄꯤ ꯀꯦ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝ ꯀꯥꯏꯅꯔꯁꯦ ꯃꯪ ꯐꯔꯁꯦ once again happy Vishwakarma Puja or happy Pisataw good night Yaifare Kalemba Yaifare Chinglemba Thoi nice okay thank you so much Chinglemba sir okay Chinglemba kare haning mun habiyo ai ngata ngaijage ओके मैम वाट्सअप तो लापीरो सूम थेंगनरसे को ngasi सूम लोइसलसे खितंग याम खरसु थेंदोक्रेन तौबसे हयेंगुम्बा खरंगना फाथोप याब्रे यंगसेमु काइनरसे को मैम